पाउसेदी युमफम ओइब मरोइब पाउ खरा अपडेट तौजरी करम कांदनो एडीसी मिखल एडीसी मिखल की डिमांड सिंगी लमदा टोटल सबडाउन के खोंजंग संचिलब मतुंगदा मतम कतन इकोनॉमिक ब्लॉकेट की खोंजंग संचिनरब थरंग तौरब मतुंगदा मिखल पांगथोकनरब वरेप लौखरे वरेप लौब हाइबबु था असिगी कुंतरेत फमकिब स्टेट कैबिनेट की मिफमना एडीसी की मिखल पांगथोकनरब वरेप लौखिबने चुमना की मिखल पांगथोकनरब वरेप लौबदे नतना औगिब सही लिसिंग अनि तरागा तरुके लोइरमदाई द सिंगी डिस्ट्रिक्ट सिंगदगी खाइदोकलब सेमकिबा अनौब डिस्ट्रिक्ट मरी हाइबदे कामजोंग फैरजोल टेंगनौपल अमसुंग नोनेगी जाउना एडीसी सिंगी मिखल पांगथोकनरब वरेप लौखिबने डिमांड कमिटी ऑफ ऑन क्रिएशंस ऑफ एडीसी मणिपुर डिमांड तौरखिबा मणिपुर की अनौब सिंगी डिस्ट्रिक्ट सिंगी जाउना एडीसी पुनमकी मिखल पांगथोकदबनी हाइबा डिमांड अदुमदे थबक ओइना पांगथोकले हाइबा यारे अदुबा स्टेट कैबिनेट ना एडीसी सिंगी मिखल सेम पांगथोकलगनी हाइन लौखिबा वरेप असिना एडीसी सिंगी मिखल सिंग मतम चाना पांगथोकनबा डिमांड तौदुना खोंजंग सिंग चंचलखिबा अमदे करिगुंबा लाइगाकना थवैत्रबदी हेना कनबा खोंजंग सिंग चंचनगनी हाइना लाउथोखिबा समना अचम हरगा खंगनबा ऑल ट्राइबल स्टूडेंट्स यूनियन मणिपुर अपेनबा पोक्लमगनी हाइबसिटी थाजबगी वांगमदैने असुम की डिमांड दी एडीसी हाबसी ग्रास रूट लेवल द सिंगिलम द डेवलपमेंट तौनरबा अमता ngaraba institution ni amri institution sing ase matam chana semduna thapak tohongadabani haibane manipur gi hanadagi lairakliba adc taru susanpur tambenglong ukrul chandel amasung sadar hills ki matam loikhrabasu tha taruk amuk sangdokhi amade sangdoklaba matung de sumikhal pangthokna matam leptana laikhibadagi asumda lengakta akan bo wafam thamduna atuba matamda mikhal pangthokna matam lepkadabani haina demand tawkhibane डिमांड तौबगा लोइनना खोंजंग चंचिनदु लेंगाक अकनबा प्रेशर पिरकपदगी मिखल पांगथोकनब वरिप ति लौरे हाइबबो लौगिबो वरिप अदुगा मरकी दैनना प्रेस तथा दुरकिबा चेरोल द करम मतमद एडीसी सिंग मिखल पांगथोकदगी हाइबगे मतम पलक्खिदबना हौजिक फौबगी ओइना एडीसी मिखल पांगथोकि मतम लेप्त्रि हाइबे याय स्वाइसिदनि अचुमना यामना कन्ना जानिंग्रिबा असे करिगुंबा गवर्नमेंट असिना अथुबा मतमदा मिखल पांगथोकनब मतम लेप्तुना थबक लौखलकलबदे असुमना पेंदबा अमदि जानिंगदबा सिंग खरमखैदि संताइनबा याय हाइबबो अथुब मतमदा बिखल पांगथोकनब थबक लौखटपा ngamgadra हाइबसी हंगबा याबा वहंग ओइरे यामना लोसलकलिबा वफम अमदि मणिपुर की सिंगी डिस्ट्रिक्ट मंगा खक लेरमबदगी डिस्ट्रिक्ट खुदिमक डिस्ट्रिक्ट अनि थोखिबा मतमदा लैखिबा वाथोकि वरोय हौजिक फौबा लोइद्रे हौजिक कांगपोकपि डिस्ट्रिक्ट मतम मद सेनापति डिस्ट्रिक्ट की मनम चनबा डिस्ट्रिक्ट ओइरमलबसु हानदगी अरुणा सदर हिल्स ऑटोनोमस डिस्ट्रिक्ट हाइबा एडीसी अमा हानदगी लेरकलबसु अनौब डिस्ट्रिक्ट सिंगी एडीसी सिंगी वफम असी तराइना लौबा यारोय सिंगद अनौब डिस्ट्रिक्ट मंगा सेमखिबगी मतंगदा सेमद्रिगी ममांगदगी आउना चथरकिबा मतम कक्तबा इकोनॉमिक ब्लॉकेट बीजेपी ना लुसिंग पर लैगाक अब मणिपुरदा लैबदगी तोखरे हाइरबसु मदुगी मतंगदा चथरकपा वरि सानबगी थबक लोइसिनदना लैरिबा अनौब एडीसी सिंग सेमदन बिखल पांगथोकपा हाइबसिदा जानिंगदबा तंगबुदगी इरांग अमुक लाकपा यारिबने अदुबो वफम अमदी लैरिबा सिंगी लमदा ग्रासरूट लेवलदगी औना डेवलपमेंट पुरकपदा मरुबे इंस्टीट्यूशन दी एडीसी सिंगनी हाइबनिना नौना सेमकिबा एडीसी लैत्रिबा सिंगी डिस्ट्रिक्ट सिंगी एडीसी सिंग सेमदुना मदु याउना पुन्ना मिखल पांगथोकपा हाइबसिसु अरानबनी हाइबा यारोय अदुबो करब मतमदा एडीसी सिंगी ngamkhai हेक्टर लेपथोकपा हाइबसि तराइबा ओइदे लिसिंगनी तरागा तरुकी लोइरमदाइदा सिंगी डिस्ट्रिक्ट मगा याउना अनौबा डिस्ट्रिक्ट सिंग सेमकिबा अदुदा तंपाक लमगिना वफम अमु ओइरगा सिंगीदी ngamkhai matangda चपचाबा अम लेपंगमदन लेरकपने हौजिक लिसिंग अनि कुनमथोगी मार्चदा लोइसलगले अनौबा डिस्ट्रिक्ट सिंग सेमकिबा सही मरी हेलकलबा फावबा ngamkhai लेपंगमदन लाकलगा नुमित खरनिगी मनुंगदा नत्रबसु था खरागी मनुंगदा लोइसिनबा हाइबसि थाजनिंगाय ओइदे मरमदे मरई तुरई तौरकदबा मयाम अम लैरे मरई तुरई तौरकदबा असिगा सागोनारकदबा वफम अमना सही मरी हेनबसि तुमिना लैबगुम तरुमलगा हंदकता नौना अनौबा सिंगी डिस्ट्रिक्ट मरीगी एडीसी सिंग सेमलगा मदुगी मिखलसो अतई डिस्ट्रिक्ट सिंग पुन्ना पांगथोकदबनी हाइबदि मान लाखिबा असिदा वहंकया हागलकनिंगाय ओय लैरिबा अमदि लाक्लिबा फिबम सिंग असि लैंगा खसिना हाइसिंगदा थबक लौखलकलबदि पुनमकी जायफाबो ओइगनि करिगुंबा सोइखिबा थोकलबदि अफाबो ओइरकनि हाइबा थाजदे तौबदबो हौजिक चीफ मिनिस्टर ओइरिबा बीजेपी की लुसिंगबा एन बिरेन भागना लुसिंगबा लैंगाक लाक्तरिंग की ममंगदा कांग्रेस खक्तगी अमदि कांग्रेस ना लुसिंगबा ताम अहोमगी लैंगाक सिंगदा मर ओइबा थौदांग सिंग लौदुना लाकबगा लोइनना लैंगाक ना थेंगनबा अरुबा फिबम सिंग मयुकनबदा असौबा थौदांग लौदुना लाखिबना असोइबा अमदि अहोबा सिंग खंगना थबक लौखतुना स्टेट असी मियाम का हेना अवाबा नंगहल्लोय हाइबसि मियामगी थाजबने पंगाई हाइबा नते भागना लुचिंगबा लैंगाक हेक लाकबगा मतम कक्तरा नेशनल हाइवे सिंग इकोनॉमिक ब्लॉकेट लोइसिन खिबगा लोइनना बन अनमदे
blockade ki state oiramba Manipur marak lakba ban blockade natana hanagi phibam adu leirakidrabane adubo achumdi lenga ki ADC mikal pangthunarabu waripti lauraga matam di leblaktaba asida pende habasi asumna nawna thamlakpa wafam na takle asungge wafam di laklewa Efrin mangadagi auna makal makha kayagi khongjang sing changchelagani aiba asine kari makal ki khongjang sing oirakadagi abadudi khongjang ki mong sing laukthol tribanina amadi khongjang sing audribanina khangbangam nadre adubo ADC ki mikal matam chana pangthoknaba lengak na honade adubo matam lepkadabani habadi manda achumna singi lamsingda total shutdown ki khongjang changchen kiba amadi madu hek loi kibaga economic blockade sanction ba aurubada hausi lakadur ba khongjang sing asi oirakadage kari oirakadage habasi wakalna adumak sakat ba yarabane singi lamdani harabasu total shutdown oigara blockade oigara economic blockade oigara khongjang changchilakpa haibasina sogalliba si Manipur da tamda leiba miyoi singkhakta da nate singda leiba miyoi singkhakta da sunate sing amadi tamda leiba miyam punamaktari masigi sumatakta lenga ki thabak sing amadi state asi development sune adunadi hojik mangda tariba wafam di karamna Manipur gi miyamna awaba tahloidage karamna lenga ki thabakta apan balai loidage karamna yangchilakliba Manipur gi development taptha loidage haiba asini singi miyam gi amadi singi lam gi development su lehen baga loinana lega gamba lairi haibasu khangan batai tawbatabu hangdrakadabu hangti karam kandano ADC mikal haibasine nagalam dana Myanmar dagi refugees chensalakpa section na sinhaubana chumgane Myanmar da lerambo Aung San Suu Kyi na luchingba National League for Democracy government bo lebak tagi military junta na ku tawduna luchingba khuding mo phajingdana thamlaga anoba military government am lakpati lebak tagi miyam punamakna janingda ba phangduktuna military junta government ki mekta akanba ihau kaya changsilaka lakle miyam gi housing aduba control tongna bo khona bada military amadi police na nongmaina kapda miui kaya sikre kaya amana asok apan nangre awa ana tarapa Myanmar gi praja sing makhoi gi thawai hingjana raba Myanmar ga jangthang na leiriba maruina Thailand amasung India ki saruk singda ajalakna raba khonare Mizoram amasung Manipur da Myanmar lom dagi chanchalakpa refugees sing aduba matau karamna thamgadage aibasi asobo wang ama oire barakasida Bharat Sarkar thokibo order amagi matungina Myanmar lom dagi chanchalakliba refugees sing India ki saruk singda refugee camp sing hangdoktuna thamba yaroi civil society amadi organization khudingmat asu madugumba thabak amata tawduna pamangjawnana khangan balaikre Manipur Sarkar ki maike degi su chief secretary na thokiba order amata yumthang dariba Myanmar lom dagi sanchilakna bu khona riba mi khudemak state asida amata chakhan ba yaroi aibagi akakna instruction khara mari leinaba district sing gi DC sing da khangan kre state government ki maike degi akakna instruction mayap ama piba leiragasu Chandel amadi Susanpur ki border area sing Myanmar lom dagi refugee ke sanchinar ba khonare aibagi pau tanare masigi damak precaution measure laukanana state force amadi central force animana border gak chen bagi thabak hauji kanna chathari luri bade Myanmar army amadi police na romaina kapada soklaba Myanmar sing Manipur lom da chancellor gi humanity ground da makhoi bo layeng bagi thabak state asigi hospital sing da chathari makhatana asok apan jawraba mioi sing state asidi chancellor pataragade mioi bagi minungsi yenglaga makhoi bo layeng bagi thabak state sarkar na chatharaba su refugee oina chancellor pamioi amad state sarkar na loba yaro haibasine Marakasida kanglup kharagi lupsingna Manipur da sanchilakpa Myanmar gi refugee singda mating pangbiu abigi wafam phangdorpa yamna khangnakre adugumba miyosing adu karamba mafamda leirebagi abdi state sarkar na tidokpa ama change state asida mamangdagi hauna thengnaraga lakpa wafam amade census report da khanghaudana migi masing khangyam yamkhalakpadagi delimitation tawbada yade abigi asoba problem amasu meyoknarga lakhe mafam ikhang khangudana census report migi masing khangen hengalakibadu karigino abadu Manipur Sarkar su khanglaga leiribane maramaduna India ga jumthang dariba Myanmar da military junta government na ka hena biot minai chathabadagi khangba ngamdraba Myanmar gi praja sing Manipur amadi jumthang dariba state singda sanchin dana bu honarakpa amadi sanchalakpa gi pau tanare khara leiragadi Myanmar lomdagi sanchalakpa miyosing adu Indian citizen onanaba choidana honarakane kanana karino habdu khangba ngamdabani sagai gi mingda Aadhaar card amadi PAN card sajindana voter list da jawsin ki pataragadi amuk ki hena ngasi Manipur da thengnariba awaba khutong thiba sing asi hengalakadoribane asiguba piba masing asi ki laihak nak yamna kupna senhauda pataragadi Manipur tungda kari berakadagi aibadasu tambangamde ipa ipu gi pawroda khongrai satlingeda channa wai aiba amasu laire state chi ki miyam abadi laihak asi ningaitana lithok kalli aibasi punamana khangnai mamangda laikhiba laihak china section hauda census report da kyamuk yamna sohikibagi aibadu ngasi du punamakna khangnare madugi asoibaduna maram oiraga khudong chabar launa na honarapa kangbu amasu leidabade nate ningai da laithokpagi matamdu haujik nate
Myanmar lomdagi nongba kangdana hajilakadurba refugeesing adu matau kamdongna control tawgadagi habisi kok thadaba matam oire state sarkar ki maikidagi di lakhotpam thokpa thabaksing lawkhali haijaba taragasu hawjik lawkhaliba khongthang asidagi amukka hena sectionba khongthang lawkhatba ki tangai fadaba lairibane district sing da lairiba DC sing amadi SB sing da ahenba sakti piduna Myanmar ga tainarba border sing da akanba section thorong lawkhatba ki matam oi aroibada content asigi maruiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yang biru pun nampak pada cari channel asing atum takkan arabadi subscribe to video subscribe to video like and share to besuka bikin penampu amakahana tagacari